Hello mayam, channel asibu nungsibiduna subscribe tawbiriba subscriber singbu ahanba maktada ikokno na khurumjari. Ngasi amuk mayam gi damakta puduna laksari Chayol gi oiba rashifal. Me gi tang 13 dagina me gi tang 13 phawbagi 2025 ki hapta gi oiba rashifal aduni. Channel asibu subscribe tawbiramba amadi video asibu like nambiramba kaubiganu. Ahan bagi Rashi asina Mes Rashi Chayol asidi ishagi sapsaba pandam leitaba thabak thoram amata paikhat piganu ningthina plan tawraba thabak singdi ayamba mai pakani lam koithok piu lam koithok pana ishagi pukning haksang animak tekhat hangani loinana inau nawa phibam amada lahan basu ngamgani lanthum hengatkani hiram kayada sakhotpa ngamgani adubu miga khana sainaba amadi muknabagi thabakti tawbiganu. Mathangi Rashi asina Brisa Rashi Chayol asi sel thungi oina phagatpa ngamgani karbar hena sakhotkani mal chang lepsinba ngamgani haksang nungaigani ishana thawai yauna hona jaruba khudimak mai pakani haithoi singdoiba hengatkani asaw asang singi punsi mahingda laigani adumakpo ishagi wangang sangangdi yariba makai khara section biu ishagi wangang na maram oiraga kari sunatabada sopo haiba lai. Mathangi Rashi asina Mithun Rashi Chayol asi mapan lebaka hena naksinaba thabak tawbiganu adubu anoba thabak thawong puthokpadadi mai pakani ishagi service da oiro karbar da oiro khudimakta kanaba phangani migi sendol leiramlabasu singdokpa ngamgani mahi masingda mai pakani punsi asengba afaba marup thingnagani competition gi thabaktasu mai pakani adubu migi wada ka hena thajabiganu. Mathangi Rashi asina Karkat Rashi Chayol asi adongidi yaimarak phaba oigani sel thum tanbagi thabakta mai pakani pukning wakhal thadaraga thabak tawbiyu sana lupa amadi lanthum lepsulu haiba Chayolni thabakki wanombada mai pakani asawasang singna sanbigani marup mapang watloi tawbatabu langphai karbadi isau sakhotpa ngamloi loinana miga khana chainabasu pangde dasasu pangde. Mathangi Rashi asina Sing Rashi Chayol asi adom section biu mi phattaba makhal suna thengnaba matang ama oiri ishagi body losing sizinaduna hai singbana isabu khudong thibadagi nanthoknaba hona hausi anauba karbar natraga thabak mawong yengdana tawbiganu anauba project shu kaya kanaroi miga mungnabagi phibam mayoknagani ahal laman ging anglosu phangba iwat wat kani low ingkhol laibiganu. Mathangi Rashi asina Kaina Rashi Chayol asi adom asaw asang singa nakna loina tinabagi kanaba amadi khudong saba phangani mahi masingi lamda singthaba yana sakhotpa ngamgani lalol itik sakhotkani aru ahengi potlam phangani mal sang lepsinba ngamgani lamjingba ngamba miyoi tinabagi mapana punsi lambel su sumna satpa ngamgani adubu yengnaba masing yami amadi phattaba migi misau su sauna lai. Mathangi Rashi asina Tula Rashi Chayol asi Tula Rashi gi miyoising masa masagi pamjaba aduda ningba thungani laingak su masak khangbigani ishana tawriba thabak aduda hena sakhotpa su ngamgani anauba amadi hena phaba thabak phangbagi oithokpa su sauna lai maram aduna afaba thabak pangthoknaba honabiho ishada thauna su leigani mari matagi mateng su phangani adubu mina adombu yengsinba matang amadi oiri. Mathangi Rashi asina Brisak Rashi Chayol asi adom hiram khudingda oija oithak amadi kanaba phango haiba phal piri tinaruba sangagi mahi phangani afaba oiragana phana aduga phattaba sanga oiragana phattana phangani pukning wakhal santi leigani budi losing thokani ishana hona jaruba thabakki mahi matik sana phangani oja guru khanbagi mahi su phangba ngamgani langphai karbar tawba singsu tongani. Mathangi Rashi asina
Danu Rashi Chayol asi adongi punsi mahing hena phagatpa ngamgani isagi loinabi amadi mari mata singdagi kanaba mateng phangani anauba mal sang lepsinba ngamgani chaba thakpasu ihauda hawadaba matang matamsu oiri adubu sakri heiba miyoi singna khabai khara sarakadauri siksinbiyu yariba makhai makhoidagi leithok lesin taunaba honabiyu isagi hai singbagi gyan losing sinabiyu Mathangi Rashi asina Makar Rashi Chayol asi adom hiram kayada saukhat papiri haksang nungai gani pukning wakal su santi fangani pukning leitaba matam ama oibana isagi planning ama galoinana tauba thabakta sauna sumai pakpa ngamgani iba khotpa pamjaba singsu anauba wakhalgi iput marang kaigani mahi masingda thawai yaugani ithak thongba ahallaman singa tinabada thoidokna kanaba phangbada natana nungaibasu phangani mathangi Rashi asina Kumbha Rashi Chayol asi anga mathau amadi lengaki asau sang singa sangga taurabadi hainingai leitana kanagani ahallaman singi wahaida Chayol si nithau kanba yaw haiba matangni anauba karbar mieng sangbiyu mahi masing tambada thawai yaugani wakhal nungaigani chaba thakpa hawgani adubu isagi yeknaba masak khangna satpiyu yeknabagi misau yamna sauna lei mathangi aroiba Rashi asina Min Rashi Chayol asi hidanabagi thabakta sauna mai pakani exam da mai pakadaba matangni thabakki exam yaubiyu chenjau paiba singa tinabagi kanaba phangba ngamgani isana honaruba thabak ayamba mai pakani langphai satuna sel tanba kanagani sendong hena phangani adubu anauba karbar tawbada kaya paknaba oide mifatta singi mieng yamna sauna lei masi khangna satpiyu video sibu like tawbiramba amadi channel asibu subscribe tawbiramba share tawbiramba kaubiganu